mayam punamak merathagi afa fatagi matangda merathagi rasigi maramda amok mayam khara khangminasido ahanba maktada aigi viewers mayambu aina aigi YouTube channel asida taramna okchari aigi viewers mayamna aigi YouTube channel asibu like share subscribe tobiduna aibu thauna hapkat pibagi damak mayambu aina hanna thagatchari aina mayamgi mafamda thamjariba kaya asida soikhiba lankhiba wahai karal chatkiba kaya yaurabasu mayamna maitai macha kanglaicha amani khallaga ngakpiyu haina aina mayamgi mafamda hanna nolokna khurumjari Mecha rasigi matangda khangminarasi merathagi meratha asi afaba chaukhatpa ichagi lepsinba yumda lal changba tha oina tawgodori imung manungda misingchu hengatlaba yai icha imau tanba thibada yamna chanaba tha oigadori sagai ahal lamal singi oiba nungaitaba pau khara taba yabagi akibadi lei chekchillu ising khujai amada khohi khara haplaga hairam ahum leiram ahum maira ahum yauna nomaijing namita koro haibadi surja ipada katlu yaipagani laisabi pakhang singi oinadi ningba khara kaiganba sana lupa likol manganba tha oina tawgadori apam nungsigi lambidasu kaina maisa langba yabagi akiba lei yeknabasu masing khara yamgadori chekchillu nga angauba maku panba ahingba taret hairam taret leiram taret kabok nachan taret maira taret dakhina ama yauna ipok numita turen mapanda thadu ayetpa phattaba pumnamak kokani nongchup maikei asi chatpa pangge phatte nongchup maikei asi yeknaiye nongchup maikei da chattuna anauba thabak thauram paikhatpa haugatpa sel thum thadaba phatte cheksillu nongchup maikei da ama mathengda chatpa ahing yairekpa phatte yumdagi thabak ingkhangi lamlapna chathokpa matamda asangba machugi phi ureirom machugi phi setpa sijinnaba yaifaba oigani Sidaba mapu koro ipabu matam punamakta chetna ningjau thauni jau yaifaba oigani ya domgi amuk merathagi brisara sigi matangda sumayam khangminasido meratha asi yamna afaba chaukhatpa tawruba thabak thauramda daw yaganba yumda lal changanba mayamna sakhang maikhangba tha oina tawgadori adumnadi oiraga khara asok apan nanganba tha oinasu tawraba yai gari thaubada khara cheksinba phagani yengba ngamdaba migi misingchu khara hengatlaba yai laton amada leipakna saba nganu ama cheng khara hairam ahum leiram ahum haplaga hairuk tanga ama pana tanga ama dakhina ama maira ahum yauna tatnaba numita konthong wangmada makha maikei olaga thadu ayetpa phattaba punamak kokaniya laisabi pakhang singi oinadi mayai oina phai marup mapang yambagi matung inna yeknabasu masing khara yamgadori thabak thauramgi oinadi yeknaba singna khurau ithang khurau khara thanglaba yai cheksillo achau asang singnadi changani kok mari chakhau mari nungairoidori Yahong anna hauba hakchang sajel sanaba haino mana phutlaga thakpa kanagani nungti numit khudingi koro ipada hai lei maira mekruk langduna khurumjau thauni jawo yaipagani adomgi makha maikei asi chatpa pangde atte makha maikei asi yeknaiya makha maikei asi asiba maikei su thoi cheksillu makha maikei da chatpa makha maikei da leiba mioi singa ningai sangdanaba phatte yeknaba singna kodong chaba laukhiba yai cheksillu
ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯎꯔꯩꯔꯣꯝ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯒꯅꯤ. ꯁꯤꯗꯕ ꯃꯄꯨ ꯀꯣꯔꯧꯍꯟꯕ ꯍꯥꯏꯕꯗꯤ ꯁꯨꯔꯖ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯒꯅꯤꯌꯦ ꯑꯗꯣꯝꯒꯤ. ꯑꯃꯨꯛ ꯃꯦꯔꯥ ꯊꯥꯒꯤ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤꯗꯣ. ꯃꯦꯔꯥ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯀꯣꯛ ꯁꯥꯕ, ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯟꯕ, ꯏꯆꯥꯛ ꯏꯔꯜ ꯏꯊꯨꯝ ꯃꯥꯡꯒꯟꯕ ꯆꯠꯀꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ. ꯆꯦꯛꯁꯤꯜꯂꯨ. ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯒꯁꯨ ꯃꯔꯩ ꯃꯔꯥ ꯈꯔ ꯊꯥꯡꯅꯔꯕ ꯌꯥꯏ. ꯃꯍꯨ ꯆꯦꯟꯕ ꯁꯥꯗꯒꯤ ꯈꯔ ꯆꯦꯛꯁꯤꯜꯂꯨ. ꯃꯍꯨ ꯄꯥꯟꯕ ꯁꯥꯅ ꯁꯣꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ. ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃꯗ ꯂꯩꯄꯥꯛꯅ ꯁꯥꯕ ꯃꯤ ꯑꯃ, ꯉꯥꯅꯨ ꯑꯃ, ꯍꯩ ꯑꯃ, ꯂꯩ ꯑꯃ, ꯆꯥꯛ ꯆꯗꯨꯝ 8 ꯗꯈꯤꯅꯥ ꯑꯃ ꯍꯥꯞꯂꯒ ꯃꯩꯔꯥ 8 ꯌꯥꯎꯅ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯂꯝꯂꯣꯡ 3 ꯐꯥꯡꯕꯗ ꯃꯤ ꯑꯣꯟꯗꯅ ꯊꯥꯗꯣꯛꯎ. ꯌꯥꯏꯐꯒꯅꯤꯌꯦ. ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏꯅ ꯐꯩ. ꯌꯦꯛꯅꯕꯗꯤ ꯃꯁꯤꯡ ꯌꯥꯝꯒꯅꯤ. ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯒ ꯌꯦꯛꯅꯕꯅ ꯂꯥꯛꯆꯕꯗꯤ ꯉꯝꯃꯣꯏꯌꯦ. ꯃꯔꯨꯞꯀꯤ ꯃꯄꯥꯜ ꯇꯥꯡꯒꯅꯤ. ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯐꯪꯒꯅꯤ. ꯑꯄꯥꯝ ꯅꯨꯡꯁꯤ ꯀꯥꯏꯅꯕꯒꯤ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯕ ꯌꯥꯏ. ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯒꯅꯤ. ꯑꯆꯧ ꯑꯁꯥꯡ ꯁꯤꯟꯅ ꯆꯥꯟꯒꯅꯤ. ꯒꯥꯔꯤ ꯊꯧꯕꯗ ꯈꯔ ꯃꯈꯩ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩ. ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯌꯥꯏ. ꯀꯣꯀꯜ ꯃꯅꯥ ꯑꯃꯗ ꯏꯁꯥꯒꯤ ꯃꯤꯡ ꯏꯔꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯨꯔꯦꯜ ꯏꯁꯤꯡ ꯑꯆꯦꯟꯕꯗ ꯊꯥꯗꯔꯝꯃꯨ. ꯁꯦꯜ ꯂꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ. ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯐꯠꯇꯦ, ꯄꯥꯡꯗꯦ. ꯃꯈꯥ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ. ꯃꯈꯥ ꯃꯥꯏꯀꯩꯗ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯄ, ꯑꯅꯧꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄ, ꯃꯤꯒ ꯃꯨꯛꯅꯕ ꯐꯠꯇꯦ. ꯃꯈꯥ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯃꯨꯛꯅꯕ, ꯈꯠꯅꯕ, ꯃꯤꯅ ꯂꯥꯛꯆꯈꯤꯕ ꯌꯥꯏ. ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ, ꯁꯣꯔꯥꯔꯦꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ. ꯁꯤꯗꯕ ꯃꯄꯨ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ. ꯑꯃꯨꯛ ꯃꯦꯔꯥ ꯊꯥꯒꯤ ꯀꯔꯀꯠ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯃꯤꯟꯅꯁꯤꯗꯣ ꯃꯌꯥꯝ. ꯃꯦꯔꯥ ꯊꯥ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ, ꯀꯥꯟꯅꯕ, ꯆꯥꯎꯈꯠꯄ, ꯅꯤꯡꯕ ꯊꯨꯡꯒꯟꯕ, ꯃꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯕ, ꯏꯆꯥꯛ ꯏꯔꯜ ꯏꯊꯨꯝ ꯂꯦꯞꯁꯤꯟꯕ, ꯌꯨꯝꯗ ꯂꯜ ꯆꯪꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤ. ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯗꯤ ꯈꯔ ꯇꯥꯔꯕ ꯌꯥꯏ. ꯀꯣꯛ ꯃꯔꯤ, ꯏ ꯃꯔꯤ, ꯈ꯭ꯋꯥꯡ ꯃꯔꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ. ꯌꯥꯍꯧ ꯉꯟꯅ ꯍꯧꯕ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯁꯥꯟꯅꯕ, ꯀꯔꯤ ꯑꯃꯠꯇ ꯆꯥꯗ꯭ꯔꯤꯉꯩꯗ ꯄꯦꯔꯨꯛ ꯃꯅꯥ 8 ꯆꯥꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ. ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯩ. ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯈꯔ ꯇꯥꯔꯕ ꯌꯥই. ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯅꯤꯡꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯩ, ꯅꯤꯡꯕ ꯊꯨꯡꯒꯅꯤ. ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯐꯩ. ꯑꯅꯧꯕ ꯐꯝꯊꯣꯜ ꯍꯥꯞꯀꯠꯄ ꯌꯥꯕ ꯂꯩ. ꯍꯣꯠꯅꯕ ꯀꯜꯂꯕꯗꯤ ꯅꯤꯡꯕ ꯊꯨꯡꯒꯅꯤ. ꯌꯦꯛꯅꯕꯗꯤ ꯃꯁꯤꯡ ꯈꯔ ꯌꯥꯝꯒꯅꯤ. ꯋꯥ ꯌꯥꯝꯅ ꯉꯥꯡꯊꯣꯛꯇꯕꯅ ꯑꯗꯣꯝꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ. ꯍꯩ 3, ꯂꯩ 3, ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 3, ꯗꯈꯤꯅꯥ 1, ꯃꯩꯔꯥ 3 ꯌꯥꯎꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯗ ꯀꯠꯆꯧꯋꯣ. ꯑꯌꯦꯠꯄ ꯄꯨꯝꯅꯃꯛ ꯀꯣꯛꯀꯅꯤꯌꯦ. ꯑꯋꯥꯡ ꯃꯥꯏꯀꯩ ꯆꯠꯄ ꯄꯥꯡꯗꯦ, ꯐꯠꯇꯦ. ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ. ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯁꯤ ꯑꯇꯦꯛ ꯑꯀꯥꯏ ꯅꯪꯒꯟꯕ ꯃꯥꯏꯀꯩ ꯊꯣꯛꯏ. ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯐꯠꯇꯦ. ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ. ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤ, ꯁꯪꯕꯥꯟꯅꯕ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ. ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ. ꯑꯃꯨꯛ ꯃꯦꯔꯥ ꯊꯥꯒꯤ ꯁꯤꯡꯍ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤꯗꯣ. ꯃꯦꯔꯥ ꯊꯥ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯆꯕ, ꯃꯤꯅꯗꯤ ꯇꯥꯊꯤꯒꯟꯕ, ꯂꯥꯏꯅꯗꯤ ꯆꯥꯟꯕ, ꯌꯨꯝꯗ ꯂꯜ ꯆꯪꯕ, ꯏꯆꯥꯛ ꯏꯔꯜ, ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯁꯤꯟꯕ ꯉꯝꯕ, ꯃꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤ. ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯒꯗꯤ ꯂꯧꯔꯤ ꯌꯨꯝꯐꯝ ꯃꯨꯟꯅꯕꯒꯨꯝ ꯈꯔ ꯃꯈꯩ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯌꯥꯏ. ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ. ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯃꯔꯤ, ꯏꯁꯤꯡ 4, ꯆꯈꯥꯎ 4 ꯈꯔ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ. ꯌꯥꯍꯧ ꯉꯟꯕ,
ising khara marang kaina thakpa adonggi damak yaifaba oigani. Laisabi pakhang singgi oinadi yamna patte. Apam nungsigi lambida khara cheksinba phagani natrabadi kaina maisa langlaba yaye. Tabak thauramgi matangdasu matam pumnamakta khurau ithang thanganba khara lairaba yai. Ipok numita yam ahingbaga chini angangba kharaga totlaga manganba marumuk chauna maru chamaga nipan khak taraga nga leiba turel nataraga pukrida amamam thadaduna ngagi machinjak thawo ayetpa phattaba kokaniye. Awang maikay asi phatte pangde awang maikay asi yeknaye awang maikay da amam atengda chatpa ahing yarekpa phatte awang maikay da leiba miga pullaga anauba silam chintha pangminnaba hongminnaba phatte khara cheksinba phagani. Yumdagi thabak inkhanggi lamlapna chathokpa matamda hangampal machugi phi napu machugi phi setpa sijinnaba yamna kanaba oigani. Sidaba mapu ibudo pakhang babu matam pumnamakta pukning chetna ningjau thongni jau yaifaba oigani ye adonggi. Amuk Merathagi kanya rasigi matangdasu mayam khangminnasi. Meratha asisu langban thagumna awa nungai ani yanana chatwa tha oina tawgadawri. Afaba amana anaba ayekpadi kokchaba pibiri yumda lalsu changani ichaki lal tasinba tungsinba ngamgani. Sagai natai singadi khara marai mara thangnaraba yai cheksillu. Yeknabadi masing khara yamlaba yai lato namada lepakna saba nga ama uchek ama sa ama hairam ahum leiram ahum kabok afaba khara haplaga maira yauna konthong wangmada tatnaba numita thadu. Laisabi pakhang singgi oinadi yamna phai yumbal lambida khongdaraba yai ningba khuding thunganba tauruba thabak thauram khudingda mai pakanba tha oina tauraba yai. Nungsi lungongi oiba lambidadi khara makai chayetnaba leiraba yai yumgi ahalga muknaba khara laklaba yai. Thabak thauramgi oinadi phamthol hapkatpa yaba leiye. I maridi khara nungairoi cheksillu mon makhada nimmana thamlaga tumba hippa yamna kanaba oigani hakchanggi oina. Makha maikay asi phatte pangde makha maikay asi yeknaye makha maikay asi asiba maikay suthoi phatte amam mathengda makha maikay chatpa yeknabana khudong chaba lokhiba yai cheksillu chattaba yadaduna chatpa tarabadi isada tairel masa ama loinaba phagani. Yumdagi thabak inkhanggi lamlapna chathokpa matamda angangba machugi phi ureirom machugi phi setpa sijinnaba yamna kanaba oigani. Sidaba mapu nongpok ningthau ipabu pukning chetna ningjau thongni jau ayetpa pumnamak kokani yaifagani ya. Amuk Merathagi tularasigi matangdasu mayam khangminnasida. Meratha asi mayai oina phaba tha oigadawri. Sendal lambi marang kaibagi matunginna sel chatnanabagi lambi su marang kairaba yai. Sagai natai singa ningai sangdanaraba yai cheksillu. Yeknabadi masing yamlaba yai. Adubu yeknabana lakchabadi ngamoya. Minadi yengthigani lainadi chanbigani. Hakchanggi oinadi chakhau mari nungairoi. Hairam ahum leiram ahum kwa pana mapum ama dakhina ama maira ahum yauna nongpok ningthau ipada kachawa ayetpa phattaba kokaniye. Laisabi pakhang singgi oinadi yamna phagadawri apam nungsigi lambida anauba marup mapang singgi ming khara hengatlaba yai. Mahai masinggi matangdasu yamna phai thabak thauramgi matangdasu chaukhatpa pham kaba ningba thungba pibiri phai. Amam mathengda gari thauba matamda khara cheksinba phagani. Thangja numita korigi khudop ama makha maikay olaga turelgi ising achenbada thadaramu
aduga hanna yengdana yumda halau nongchup maikei asi pangde phatte nongchup maikei asi yeknaiye thangja numita nongchup maikei da ama mathengda chatpa tinu laimu laire lilai na chingba mayok na ba yabagi akiba lei nongchup maikei asi asiba maikei su thoi phatte yumdagi thabak ingkhanggi lam lapna chathokwa matamda asangba machugi phi sangbanaba machugi phi setpa sijinnaba yaifaba oigani taipong mapu sidaba laining thau sanamahi ipabu chetna ningjau thongni jau yaifaba oigani adongi amuk meratha gi brishik rasi gi matang da su mayam khangmina sido meratha asi yamna apaba kanaba chakhatba ningba thunganba ichak irel ithum lepsinba mayamna sakhang maikhangba yumda lal changanba tha oina tawgadori irai guru haibadi shukra grahagi khongpham yamna phai ketu gi midyeng karal di khara changani gari thauba isingda kumba matamda khara cheksillu nongpo onba laton amada laipedibi ama laipakna saba nganu ama yot matek ama chak chadum ahum dakhina ama maira ama yauna thangja nimita konthong wangmada makha maikei olaga thadou yaifagani laisabi pakhang singgi oinadi mayai oina phagani apam nungsigi lambida wakhal yamna nungaigadori anauba khangna janabagi masing hengatlaba yai sagai natagi oiba nungaitaba pau khara taraba yai hakchanggi oinadi chakhau mari mit mari nungairoi nongpo onba laton amada hairam ahum leiram ahum langthai maton ahum cheng khujok ama dakhina ama maira taret yauna nongpok ningthok ipada kachawa awang maikei chatpa pangde phatte awang maikei asi yeknaiye awang maikei asi asiba amasung atek akai gi maikei su thoi cheksillo yeknaba singna khudong chaba laukhiba yai cheksinba phagani yumdagi thabak ingkhanggi lam lapna chathokpa matamda higok machugi phi sorarel machugi phi setpa sijinnaba yamna kanaba oigani sidaba mapu nongpok ningthau ipabu matam punamakta chetna ningjau thongni jau yaifagani adongi amuk meratha gi dhanu rasi gi matangda su mayam khangmina siba meratha asi yamna afaba kanaba chawkhatpa wakhal loksing thokpa lal laknanabagi lambi marang kaiba yumda lal changba tungba oina tawgadori sagai natai singa lauri ingkholgi oiba muknaba khara thoklaba yai cheksillu mai ising nuksitagi khara akiba lei cheksinba phagani lapoi laphang chang thokpa ama haiguru haining langthai maton ahum leiram ahum dakhina ama yauna laingthau sanamahi ipada kachau ipok numita phataba punama kokaniya laisabi pakhang singgi oinadi yamna phatte apam nungsi kainaba mina munkhiba yabagi akiba lei yeknaba masing yamgadori mina piba pot chaba thakpada khara cheksinba phagani thabak thauramgi oinachu phaba wali ikaiba chokpa nanglaba yai laton amada hairam taret lairam taret kabok natan taret langthai maton taret ngamu ahingba ama dakhina ama haplaga tatnaba numita isingda thadou aigi ayepa phataba pumnamak pubikhro ngamu nangna haiduna kathou yaifaba oigani nongchup maikei asi pangde phatte nongchup maikei asi yeknaiye nongchup maikei asida ama mathengda gari thauduna chatpa migi mayumda chatuna ahing yairepka phatte aki akhang nangba yabagi akiba lei yumdagi thabak ingkhanggi lam lapna chathokpa matamda asangba machugi phi angangba machugi phi setpa yamna kanaba oigani sidaba mapu lainingthau sanamahi mahirel ipabu pukning chetna ningjau thongni jau yaifaba oigani adongi amuk meratha gi makar rasi gi matangda su mayam khangminna sido meratha asi khara charak chahing naiba mi khanaganba yaknaba masing yamba lal lakpaga
ꯆꯠꯄꯒ ꯆꯠꯄꯅ ꯍꯦꯟꯕ ꯅꯤꯡꯕ ꯀꯥꯏꯒꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯈꯔꯁꯨ ꯇꯥꯔꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯂꯥꯇꯣꯟ ꯑꯃꯗ ꯂꯩꯄꯥꯛꯅ ꯁꯥꯕ ꯉꯥꯅꯨ ꯑꯃ ꯉꯥ ꯑꯃ ꯆꯥꯛ ꯆꯗꯨꯝ 8 ꯉꯥꯈꯥ ꯃꯀꯣꯛ 8 ꯗꯈꯤꯅꯥ ꯑꯃ ꯍꯥꯞꯂꯒ ꯃꯩꯔꯥ 3 ꯌꯥꯎꯅ ꯇꯠꯅꯕ ꯅꯨꯃꯤꯠꯇ ꯀꯣꯟꯊꯣꯡ ꯋꯥꯡꯕꯗ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯅꯨꯃꯤꯗꯥꯡꯗ ꯀꯠꯂꯨ ꯊꯥꯗꯣꯛꯎ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯄ ꯅꯤꯡꯕ ꯊꯨꯡꯒꯟꯕ ꯊꯥ ꯑꯣꯏꯔꯕ ꯌꯥꯏ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕ ꯌꯥꯕꯁꯨ ꯂꯩ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯐꯩ ꯐꯝ ꯀꯥꯔꯕ ꯌꯥꯏ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯣꯛ ꯃꯔꯤ ꯃꯤꯠ ꯃꯔꯤ ꯆꯈꯥꯎ ꯃꯔꯤ ꯈꯔ ꯁꯣꯛꯏ ꯂꯐꯣꯏ ꯂꯄꯥꯡ ꯆꯪꯊꯣꯛꯄ ꯑꯃ ꯍꯩ ꯃꯅꯝ ꯅꯥꯏꯕ ꯑꯃ ꯂꯥꯡꯊꯩ ꯃꯇꯣꯟ 3 ꯂꯩ ꯑꯉꯧꯕ ꯗꯈꯤꯅꯥ ꯑꯃ ꯃꯩꯔꯥ 3 ꯌꯥꯎꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯗ ꯀꯠꯆꯧꯋꯣ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯑꯇꯦꯛ ꯑꯀꯥꯏ ꯑꯃꯁꯨꯡ ꯑꯁꯤꯕ ꯃꯥꯏꯀꯩꯁꯨ ꯊꯣꯛꯏ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯤꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯐꯠꯇꯦ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤ ꯎꯔꯩꯔꯣꯝ ꯃꯆꯨꯒꯤ ꯐꯤ ꯁꯤꯖꯤꯟꯅꯕ ꯁꯦꯠꯄ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯠꯅ ꯅꯤꯡꯖꯧ ꯊꯧꯅꯤꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯀꯨꯝꯚ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯦꯔꯥ ꯊꯥꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤꯗ ꯃꯌꯥꯝ ꯃꯦꯔꯥ ꯊꯥ ꯑꯁꯤ ꯈꯔ ꯆꯔꯥꯡꯅꯕ ꯏꯃꯨꯡ ꯃꯅꯨꯡ ꯈꯔ ꯃꯍꯤ ꯂꯥꯡꯕ ꯁꯦꯜ ꯆꯠꯄꯒ ꯂꯥꯛꯄꯒ ꯆꯠꯄꯅ ꯍꯦꯟꯕ ꯃꯤ ꯌꯥꯝꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯟꯕ ꯊꯥ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡꯒꯁꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯕ ꯌꯥꯏ ꯆꯦꯛꯁꯤꯜꯂꯨ ꯅꯣꯡꯄꯣꯛ ꯑꯣꯟꯕ ꯂꯥꯇꯣꯟ ꯑꯃꯗ ꯌꯥꯝ ꯇꯣꯠꯂꯒ ꯁꯥꯕ ꯉꯥꯔꯝ 8 ꯁꯥꯔꯝ 8 ꯃꯤ ꯑꯃ ꯍꯩꯔꯝ 8 ꯂꯩꯔꯝ 8 ꯀꯕꯣꯛ ꯑꯐꯥꯕ ꯈꯔ ꯗꯈꯤꯅꯥ ꯑꯃ ꯍꯥꯞꯂꯒ ꯃꯩꯔꯥ 3 ꯌꯥꯎꯅ ꯀꯣꯟꯊꯣꯡ ꯋꯥꯡꯕꯗ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯜꯂꯒ ꯏꯄꯣꯛ ꯅꯨꯃꯤꯠꯇ ꯊꯥꯗꯣꯛꯎ ꯑꯌꯦꯠꯄ ꯐꯠꯇꯕ ꯀꯣꯛꯀꯅꯤꯌꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯒꯗꯧꯔꯤ ꯌꯦꯛꯅꯕꯗꯤ ꯃꯁꯤꯡ ꯌꯥꯝꯒꯅꯤ ꯑꯗꯨꯕꯨ ꯌꯦꯛꯅꯕꯁꯤꯡꯅ ꯂꯥꯛꯆꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏꯌꯦ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯆꯥꯟꯒꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯊꯤꯜ ꯐꯥꯎꯒꯅꯤ ꯌꯨꯝ ꯄꯥꯟꯕꯗ ꯌꯥꯝꯅ ꯆꯥꯅꯕ ꯑꯐꯕ ꯊꯥ ꯑꯣꯏꯒꯅꯤ ꯊꯕꯛ ꯊꯧꯔꯝꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝꯅ ꯐꯒꯅꯤ ꯑꯃꯝ ꯑꯊꯦꯡꯗ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗꯗꯤ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯨ ꯍꯥꯏꯕ ꯂꯩ ꯀꯣꯔꯣꯍꯟꯕ ꯍꯥꯏꯕꯗꯤ ꯁꯨꯔꯖ ꯏꯄꯥꯗ ꯍꯩ ꯂꯩ ꯃꯩꯔꯥ ꯃꯩꯀꯨ ꯀꯠꯆꯧꯋꯣ ꯑꯌꯦꯠꯄ ꯀꯣꯛꯀꯅꯤꯌꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯄꯥꯡꯗꯦ ꯐꯠꯇꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯌꯦꯛꯅꯩꯌꯦ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯑꯁꯤ ꯑꯁꯤꯕ ꯃꯥꯏꯀꯩꯁꯨ ꯊꯣꯛꯏ ꯀꯣꯔꯤꯒꯤ ꯈꯨꯗꯣꯞ ꯑꯃ ꯌꯦꯠꯀꯤ ꯈꯨꯠꯌꯥꯏꯗ ꯁꯤꯖꯟꯕ ꯐꯒꯅꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯏꯟꯈꯥꯡꯒꯤ ꯂꯝ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯅꯥꯄꯨ ꯃꯆꯨꯒꯤ ꯐꯤ ꯍꯪꯒꯥꯝꯄꯥꯜ ꯃꯆꯨꯒꯤ ꯐꯤ ꯁꯦꯠꯄ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯁꯤꯗꯕ ꯃꯄꯨ ꯀꯣꯔꯧꯍꯟꯕ ꯍꯥꯏꯕꯗꯤ ꯁꯨꯔꯖ ꯏꯄꯥꯕꯨ ꯄꯨꯛꯅꯤꯡ ꯆꯦꯠꯅ ꯊꯧꯅꯤꯖꯧ ꯅꯤꯡꯖꯧ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤꯌꯦ ꯑꯗꯣꯝꯒꯤ ꯑꯃꯨꯛ ꯃꯦꯔꯥ ꯊꯥꯒꯤ ꯃꯤꯅ ꯔꯥశꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤꯗꯣ ꯃꯦꯔꯥ ꯊꯥ ꯑꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤ ꯌꯥꯅꯅ ꯆꯠꯄ ꯊꯥ ꯑꯣꯏꯅ ꯇꯧꯔꯕ ꯌꯥꯏ ꯑꯅꯥ ꯑꯌꯦꯛ ꯇꯦꯛ ꯀꯥꯏꯕ ꯈꯔ ꯊꯣꯛꯂꯕ ꯌꯥꯏ ꯆꯦꯛꯁꯤꯜꯂꯨ ꯌꯨꯝꯗ ꯃꯤꯁꯤꯡ ꯍꯦꯟꯒꯠꯄ ꯌꯥꯏ ꯌꯨꯝꯗ ꯂꯜ ꯆꯪꯒꯅꯤ ꯏꯆꯥꯛ ꯏꯔꯜꯁꯨ ꯂꯦꯞꯁꯤꯟꯕ ꯉꯝꯒꯅꯤ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯑꯔꯨꯕ ꯋꯥꯊꯣꯛ ꯈꯔ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯊꯥꯡꯖ ꯍꯥꯏꯕꯗꯤ ꯁꯅꯤ ꯒ꯭ꯔꯍꯒꯤ ꯗꯁꯥ ꯂꯥꯡꯐꯝ ꯂꯩ ꯊꯥꯡꯖ ꯅꯨꯃꯤꯠ ꯅꯨꯃꯤꯗꯥꯡꯗ ꯂꯩꯄꯥꯛꯅ ꯁꯥꯕ ꯀ꯭ꯋꯥꯛ ꯑꯃ ꯍꯩꯔꯝ 3 ꯂꯩꯔꯝ 3 ꯆꯥꯛ ꯆꯗꯨꯝ 3 ꯌꯣꯠ ꯃꯇꯦꯛ ꯑꯃ ꯗꯈꯤꯅꯥ ꯑꯃ ꯂꯥꯇꯣꯟ ꯑꯃꯗ ꯍꯥꯞꯂꯒ ꯃꯩꯔꯥ 3ꯒ ꯌꯥꯎꯅ ꯀꯣꯟꯊꯣꯡ ꯋꯥꯡꯃꯗ ꯊꯥꯗꯣꯛꯎ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯐꯠꯇꯦ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯂꯕ ꯌꯥꯏ ꯆꯦꯛꯁꯤꯜꯂꯨ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩ ꯊꯕꯛ ꯊꯧꯔꯝꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯒꯅꯤ ꯌꯦꯛꯅꯕ ꯃꯤ ꯌꯥꯝꯂꯕ ꯌꯥꯏ ꯂꯐꯣꯏ ꯂꯐꯥꯡ ꯆꯪꯊꯣꯛꯄ ꯍꯩ ꯃꯈꯜ 4ꯒ ꯂꯣꯏꯅꯅ
lay machu ahumga dakhina amaga mairaga loinana mongba hanba ipada katuna khurumjau phattaba ayetpa punamak kokpigani ye nongchup maike asi pangde phatte nongchup maike asi yeknai ye nongchup maike asi asiba amasung atek akai maike su thoi thangja numita sa nga chaba yu thakpa phatte korigi khudok ama sijillu yumdagi thabak ingkhanggi lam lapna chathokpa matamda angauba machugi phi hangampal machugi phi setpa sijinnaba yamna kanaba oigani sidaba mapu mongba hanba ipabu chetna ningjau thongni jau yaifagani adongi ngasigi oinadi aigi video asi matang asida loisinjarage viewers mayam khwai punamakna aigi video asi like share amasung subscribe tawbiyu asigumba khangbada yamna kanaraba mayam amasu leiri atai di aigi mathangi video da oina mayam amuk khangminarasido hayum sidaba mapu hong kuru sidaba